Manipuri kungang macha amadagi lanchenbi kaubi nupi macha ama mahaki higher studies loisinaba delhida laklami. Lairik pabata natana atai atai thabak tawadasu mahak mathwai yamna yaurami. Tabak sing adugi marakta mahakna photography tawbasida khwaidagi khoidana tawjarami. Mahaki college amadi mamanabi singi maraktasu mahaki photography bu yamna sonarami amadi thaganarami. Nongma mahaki college ki function amada chaoba kauba nupa amaga thengnarami. Toubasu photography da mathwai yamna yauzarami. Makhoinina thengnaraga amana amabu masak khangnaraba matungda makhoini anau mafamda chatuna photo kaya ama namlami. Lanchenbi maruoina historical oiba mafamda chatuna photo shoot tawbana hena pamjarami. Mamangdasu mahaki mamanabi singa loinana historical oiba mafam kaya ama thiduna photo shoot tawba chalami. Adubu mahakna khwaidagi khoidana tawjaramba thabak aduna maram oiraga mahaki mapunsida tamthiraba amadi akiba experience ama puduna lakadawri haibasi mahak khanglamde. Nongma lanchenbina mahaki wakalda mayamga iman manadaba itop topa wakal ama laklami. Mahakna madogi maramda chaoba wari sanarami. Lanchenbina chaobada chaoba aikhoi mathangi photoshoot asi yum amanba amada chatlaga tawrusira haiduna hairaklami. Maduda chaobona nangi idea dubudi yamna interesting oiba idea ni. Adubu madam mafam asi aikhoi Manipur nate Delhi ni Delhi mafam asida aikhoi di yum amanbadi kadai da thiru doriba. Chaoba gi wahi adu tabada lanchenbina machina du pairap tawraga adugi damakta di nangonda wabiu haide ai loina silakke adugumba mafam ama ai khange greater kailasta adugumba mafam ama lei hai. Mafam aduda sahi kayadagi yumjao ama mi amata leinadana yang hangduna taduna lei hai. Mafam aduda chatlaga photo namladi photo phajaba kaya ama laglani haiduna hairaklami. Chaobana lanchenbi nang sejoba fare nangna mafam adugi maramda adug yamna hairabadi chattabadi yararoi. Ado greater kailasta kadwaitano yumjao aduna leiridubu haiduna hanglaklami. Maduda lanchenbina house number WC aisu mafam adugi maramda yamna khangde adubu mi mayam amagi machindagidi yamna tare. Sahi kyadagi yumjao adu taduna lei maram aduna yumjao adu amanba yumjao ma ole hainei haiduna hairaklami. Mathangi numita lanchenbi amadi chaoba makhoigi college ki class loibaga greater kailas tamna chatlami. Amadi house number WC yobaga makhoianina ukibadu thajaba ngamlamde amadi pungangagna mafam aduda chap leptuna leirami. Yumadu yamna mallaba yengbada yamna kiraba yumjao mamalami. Ngaihaki oinadi makhoiani yumjao adugi mapanda leptuna yumjao adubu yengduna leirami. Ahanbadadi chaoba yumjao adugi manungda changlasi haiba yaramde. Chaobana lanchenbi nangse soba aikhoiani mina ukhradi lana khankhitare kanagi mayumna sukhangde asum haina hekta changbasisu haunadeda haiduna hairaklami. Chaobagi wahi adu tabada lanchenbina nangna adug yamna kiriduna karigino yum asida manungda changba yaroi haiduna su ibanate matamsu yamna thingjilagle pung manga tasilagle matamdo amuk mangalano tengkradi photo do phajana lagloroiba haiduna hairaklami. Maduda chaobana oh hello aina hairise kibagi nate adu oiradi fare changasi lao yamna kuina leibidi yaroi photo shoot to sasa tawraga tholaknaba tawsi haiduna hairaklami. Madu hairamlaga chaoba yumjao adugi gate adu hangdoklaga yumjao adugi manungda changki. Lanchenbisu makhong adu launa thangduna chaobagi maning inaduna yumjao adugi manungda changlami. Yum adugi manungda changlaba matungda makhoina yum adu horror film gi set amagum malami. Yumjao adugi thongnaugi mingsel sing adu loina kairami amadi yumjao adugi kachin marimakta mirang mahum ngakta leirami. Mase pumnamagasi makhoi ani ki oinadi adventure amada chatpaga chap manarami. Lanchenbina mahaki camera adu lokthokduna akaiba yumjao adugi mamangda leptuna yumjao adugi photo kaplingaida mahakna yumjao adugi thongnaudagi mami ama samduna chatkibagum tawrami. Mado ubada lanchenbi mikup amagidi ngaihaktang pungak ngaklami. Adubu amukasu mahak photo kapada thokdok adugi maramda karimata khalamde. Matang aduda mahakna yumjao adugi manungdagi kanagumba mana ngangbagi makhol ama taraklami.
Yumjao adugi thong adu hangduna leirambadudha lanchenbina chaobana tumina yumjao adugi manungda changkhraga mahakpu kihange tawba oiramgani haiduna khalami. Mahakna yumjao adugi mapandagi chaobabu kaurami. Chaoba, chaoba. Adubu ngangbagi makhol adu amukasu hena hengatlaklami. Mahakna chaobabu thiba yumjao adugi manungda tapna tapna changlami. Chaoba, chaoba, ai loina khange manungda leirise nangni haibado phagi tawranu yare toose yumjao asigi manungse su yamna mamme ai karimata udre haiduna lanchenbina khonjeladu tablapna hairaklami. Matang aduda lanchenbina chaobana mahakpu yumjao adugi mapandagi kaurakpaki khonjelama tarami. lanchenbi lanchenbi kadaida legi nangbo Chaobagi khonjeladu mahakna mapandagi oina lakpaduda lanchenbi pungangaklami amadi mafam aduda chap leptuna leirami. Mahak kimankhituna masa adu nikpa horaklami. Maramdi hojiksu ngangbagi khonjeladu yumjao adugi manungdagi laklami. Lanchenbina khudakta mahakki mobile adu puthokduna torch adu thalami. Adubu mahakna mobile ki torch ki light adugi mangalda yumjao adugi kachin amada atekpa chair ama thaduna leiba urami. Chair adubu ubada lanchenbi masa pumbagi tu adu chap yunglami. Maramdi chair aduda mahakna kanagum ama famduna leiba malami. Yumjao adugi manung adu pungmam mamlami. Maram aduna mahakna yumjao adugi manung adu mayak sengna uba phanglamde. Lanchenbina yumjao adugi manungda uriba adu mahak masamak thajaba ngamlamde. Adu oirabasu mahakna kina kanano aduda leirido phagi tawranu asengbagini ai kibana loire haiduna hairami. Mahakna wahi adu haibaga kanagum amana yum adugi manungdagi lok khubagi makhol ama taraklami. Lok khubagi makhol adu yamna ahan oiraba mi amana khuba malami. Lok khubagi makhol adu yumjao adugi kachinda atekpa chair ama thaduna leiba mage yadomdagi lakpa oirami. Lanchenbi madu ubada aduki matikta kirami haibada mahak khanfam ama khanglamde. Mahakna mahaki khongthang adu tapna tapna maninglomda hantharaklami amadi yumjao adugi manungdagi thoknanaba honarami. Adubu mahakna yumjao adugi thong adugi manakta chaoba leptuna leiba urami. Chaobana thong adugi mapanda leptuna leibadu ubada mahak sor adu sangno honduna leptuna leirami. Adubu mahakna khara changsilaga yenglubada chaoba thong adugi mapanda leptuna kanagumamaga masa mathanta wari sanaduna leiba urami. Lanchenbina madu urubada mahak hanadagi sukhara kiduna leiriba adugi mathakta chaobana masa mathanta wari sanaduna leibadu ubada mahak lawai lemfogi masamadu chabyunglami amadi kimankhiduna masa adu thak niklami. Lanchenbi hojik tamthiraba mafam adudagi chaobabu puduna yamna thuna chaninglami. Mahakna chaobada khudakta mafam adudagi chatlasi haiduna hairami. chaoba mafam asidagi hojimak chatlasi lao mafam asida kanagum ama lei mafam asi yamna sathiba mafamne. Chaobana lanchenbina hairiba sing adu tana karimata tadabagum masa mathanta kanagumba mahaki mamangda leptuna leibagum wari sanaduna leptuna leirami. Madu ubada lanchenbina kina chaobagi manakta tapna changsilami amadi asumna hanglami. Chaoba nangna wari sanaribasi kanagano mafam asidati kanamasu leite. Maduda chaobana Lanchenbi nangna bhut ama unaruba adumaina aduk yamna kiriduna karigino sida leptuna leiriba uncle se udrabo uncle se lambi onana laklamare kanagumba mana lambi lana takpiraklamare. Yumjao asidi matam kuiraba mamangdagi mi amata leinadana yang hangtuna taduna leiraba mafamni haiduna uncle asida hairamlibani haiduna hairaklami. Makhoida thokliba tamthiraba thokdogadu uraba matungda lanchenbi khanfam ama khanglamde amadi yamna kirami. Maramdi chaobana wari sanariba uncle adu tasengnamakidi mafam aduda leiramde. Chaobadi mahakna wari sanariba misagadu mi nate thawai amani haibasi khanglamde. Thawai adu chaoba khaktada uba phangba thawai haibadi hanuba amagi bhut ama oirami. Madu pumnamak adu uraba matungda lanchenbi yumjao asi tamnaba yumjao amani haibadu khangba ngamlami. Mahakna chaobada mahakna wari sanariba hanadu mi nate thawai amani haiduna hainaba yamna kanna honarami. Adubu chaobana mahaki wa adu thajabiramde amadi tabiramde. Adubu chaobana maning hegle thorokpaga ahan adu mafam adudagi nungsit kupna khangmang mangki. Madu ubada chaoba thajaba ngamlamde amadi ahan aduna leplamliba mafam aduda yengduna chap leptuna leirami.
ꯑꯃꯔꯣꯝꯗꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯑꯍꯥꯟꯕꯗ ꯂꯟꯆꯦꯟꯕꯤꯅ ꯇꯥꯈꯤꯕ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯤ ꯑꯃꯗꯤ ꯆꯥꯎꯕ ꯇꯝꯅꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗꯒꯤ ꯎꯆꯤꯟ-ꯅꯥꯆꯤꯟꯅꯗꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯇꯣ ꯑꯃ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯑꯣꯇꯣ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯇꯣ ꯑꯗꯨ ꯇꯣꯡꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯥꯎꯁ ꯅꯝꯕꯔ WCꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯗ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯂꯨꯕꯗ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯎꯁ ꯅꯝꯕꯔ WC ꯍꯥꯏꯔꯤꯕ ꯌꯨꯝꯖꯥꯎ ꯑꯁꯤ ꯀꯔꯝꯅ ꯇꯝꯅꯕ ꯌꯨꯝꯖꯥꯎ ꯑꯃ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯍꯟ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯍꯟ ꯑꯅꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯋꯥꯇꯔ ꯇꯦꯡ ꯃꯅꯨꯡꯗ ꯄꯨꯂꯤꯁꯅ ꯇꯥꯗꯨꯅ ꯂꯩꯕ ꯐꯪꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯍꯟ ꯑꯅꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯟꯕ ꯉꯝꯗꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯍꯥꯏꯅꯩ꯫ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯈꯣꯏꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯚꯨꯠ ꯍꯥꯏꯕꯗꯤ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯎꯁ ꯅꯝꯕꯔ WCꯗ ꯎꯔꯛꯈꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯅ ꯎꯈꯤꯕ ꯅꯠꯇꯦ, ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯁꯦꯡꯅꯃꯛꯀꯤ ꯊꯋꯥꯏ ꯍꯥꯏꯕꯗꯤ ꯚꯨꯠ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯈꯤ꯫ ꯂꯟꯆꯦꯟꯕꯤꯅ ꯇꯝꯊꯤꯔꯕ ꯑꯍꯤꯡ ꯑꯗꯨ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯈꯨꯗꯛꯇ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯟꯆꯦꯟꯕꯤ ꯃꯦꯟꯇꯦꯜꯂꯤ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯦ ꯈꯟꯈꯤꯗꯦ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯁꯣꯛꯄ ꯐꯥꯎ ꯁꯣꯛꯈꯤꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯆꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯒ꯭ꯔꯦꯇꯔ ꯀꯩꯂꯥꯁꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯣꯏꯈꯤꯗꯨꯅ ꯆꯠꯀꯦ ꯐꯥꯎ ꯈꯟꯈꯤꯗꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯐꯝ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫